National AIDS Control Society Naco gi Makha Da Manipur State AIDS Control Society MSALS na Center of Rural Upliftment Service CRUS THOUBAL WANGMA TABA KHUTSAMNARAGA ngasi nongmagi OIBA LEMNA LAYENGBAGI camp ama KHANGABOK gi ARAMBAI TENGOL Unit 4 gi campus ta PANGTHOK inat lining yokhatnabagi pandamda amato ina punsinduna safong kiba ARAMBAI TENGOL gi luching purel korau nganba khuman gi meeting Makhada THOUBAL district ta laidiba ARAMBAI TENGOL gi apunba unit singna ngasi gi camp adu pangthoknaba hotnabada Mating Pangki, Kem Aduda Saruk Yakiba Dr. Ningombam Santa Kumar na Haikibada, Kungangi Miyoi Ayamba Tabak Jinabada Amaram Oiraga, Hospital Chatuna Masa Masada, Kari Laina Sing Nari Amadi Narakpayabagi Hibana Jingbasing test Tokpagi, Chang namely Miyamna Arapa Mapamda Layeng Bachatpa Ngam the Basingi Kanjaraga, Arambai Tengolgam Mating Pangbiduna, Ngasi, Kangaboki at the Unit 4 the Kem Masi Pangtokpani Haiki, Ngasiki Kem Padubu Yang Sinbalaki Arambai Tengol Unit 3 Wangzingi Commander Soibam Kisan Meitei na Haikibada, Aikoigi Tungi Yumbiril Ogadori Baichil Inaukaya Hakchang Pana Chinjang Kaizang Dana Lainaba, Marakta Haksel gi Jacob Tok Pasi Tangai Fade Kanjaraga, Ngasigi Health Camp Masi Arambai Tengol na Mating Pangjabani Haiki, Ngasigi Camp Padu Puna Miyoi Jamagi Matakta, Layengbaga Loina HIV, VDRL blood glucose OSD facilities na Jingbasu LEMNA test Tauki, Hidak Langtok su LEMNA Fanghanki. ngasi Manipur State AIDS Control Society amadi akoigi magi makha da lebe TI project singi haijaw tare maro na CRUS na thobang lojaraga akoigi jat ki doctor sumateng pangbiraga koi unit 4 arambai tengol unit 4 khangabok ka punna khosam majaduna koi mafam sida koi risk leba sing gi akoi integrated health care mama tawgebani haiba integrated health care basi pangthok chawgi maro ba pandam di akoi kanagumba akoi riksalo ba sinau sing asina koi hospital la kaida satpagi khudongja daba amadi akoi gi TI sing da lapagi khudongja daba leiba matamda akoina koina leiba makoi khudongja mafam sing adu chatlaga asigumlaba tulis da chatlaga akoina HIV amadi STI na sing sing khangdokpagi test tawdana de hidang thak lemna pi da kala ga hidang thak lemna pi dana test lemna tawdana akoi admaina haiba riksali be sing asigi marakta sigumba leina sing asi yaubra akoi ga lena hingbra haibdo adu jangthok changbi pandamda akoi highway integrated health camp si koi 84 unit khangabok kolona meski lamjing makhada koi thawal district ki akoi gi 84 unit khangabok lebi wasi kolona meski lamjing makhada koi pangthok chawni koi ngasi pangthok chariba integrated health camp si akoi gi Naco ki Makha Da Manipur State AIDS Control Society na sponsor tawbiba aduga CRUS THOUBAL WANGMA TABA na mapungoy na sinjaba aduga koi THOUBAL district ki apunba ARAMBAI TENGOL na mateng pangjaba khaktani adu koi na matari gi mateng pangjari no haira kanda doctor jin na ngasai gi myam am takpi gi baduni lairiba risk lairiba mayam jing asi koi gi tungi yumbirel oigadoi ne aduna makoi bu phana thamam bai basi akoi gi di yamna saw pandamni aduna matam khuding makta atopa makha taba jaga atopa dasu koi doctor jing da tana jaraga sugumba thorom ji pangthok sanaba kana hona jari myam yai fure myam